Ichum kaidak kom khulta kabuishina nung jungnaba amade khul semnaba honaramiba ase ichum kaidak kom village na yaba kamloi laingang na hiram asida migeng changbiyu haina ichum kaidak kom village authority advisor m mangholar kom na phongdorukle Manipur Press Club ke thangjing hall da pangthokba pawgi mifam amada wafam ase phongdokladuna mangna makatana hai kaidak kom village da lairamba ichum kabui ase ngasidagi chahi kunthraga mari kunthraga manga tumgi mamangdake mafam ase thadokthuna chhatkrabane khul ase thadokthuna chhatkrabanina khul asiga mangkhoiga karigumba mari amata lainatre adobu khanghaudana ngarang ayuki pung 10 makhairom taba adwaida bioi chamarom naklaka khul asida nung yungnaba thorang torokpaga luinana khul amuk semnaba honarakpane maduda khul asida lairiba khunja singna yungba yaroi haibagi wafam phongdokpaga luinana muknabasu thokhe mafam aduda makha tana pamdaba thodok thoktanaba kangpopi district ke DC office ke staff amadi police staff laktuna mafam aduda changbada athingba thamkhre thawdok adugi matangda tarungda leiba khul asigi miyoi amaso khul asida lakpada lambida thatuna yamna tamthina furakre thawong ase village authority na akan mongda kandem tawbaga loinena lengang na aktar migeng changbiyu haina mahana makha takhi khungi ayaba yaudana de taramari thatara lisingani ga kunmari numit asida nung jungnaba sem sa bani sem sabagi damakta mioi chama hena laktuna namfu sason tawduna khungi ayaba yaudana khun anauba lingkhatkani haiduna tawba asi aikhoi parjana yade adudagi DC staff police laklaga section of BNSS 163 rule asi order tawraga masigi matuk inna makhoi gi aningba thoram adu pangthukpa ngamhidre